Iresa mayamgi puning singsinjage Manipur da lebi nungsiba ima sing loop sing organization sing puning singsinjage ngasi aingoda thoiba thawdoksi laibak thiba anirak suna thopa thawdok ni haina aini lawjagani ahambagi thawdokna nongmi pairaga ayu phago dagi honarba thawdok adugi achuma wayal puthopiu jenariba sing puthopiu aigi asweba aramado puthopiu leibak myam khangla puthopiu habi cherak asida khanghaudana ibungna adu mayamna khangnare ai ming nu panjage ibung nong KCP nongjon komana ai social media da chahi amagi athingba thamlakpa karigumba athingba thambasida hek social media da hairako oiba taragadi maduda tholapa aphapata daita punama isan thoine logadabani haiba yamna akanba yeknaba amada thamgadaba adugumlaba cherol ama thamakpadu aduki mati ai nachanamu ina nuaizate ai ibungna nuai taba leibado ai phajana wai sanasi ai ibunga wai sananaba ibung kaya ima kaya da ai haidaba nate ai haijakiba lei wai sanasi kari pendaba ai ibung khaptagi wanate manipur da lariba yaw ichinaw loinamak ai loinamak haijai sanasi wali sanasi haina maramadu ngasi ki thawdok aduki mate yam nuai te ngasi ki thawdok se ai yumna thopa